News Live pumiyang tabi ro puno kurum jari. Kang manunggi oiba nungareba paujel ama phi sabi singidamak puduna laksari phi sabada changdraba yadraba taring amadi masa yamna uhongba mamalda offer pijari didi masa amada lupa lising ama pijarambadu supna tangi lupa 7 khatangda thadokjari motor machana lupa lising ani pirambadu hojik supnagi lupa lising amaga 8 khatangda thadokjari motor achobana lising 3 pirambadu supnagi hojik lupa lising aniga chawa cycle gi tareng lising ani pirambaduna supnagi lupa lising amaga chawa da yamna ahoma mamalda offer pijari Infant area da laibagi oina home delivery available free oijagani khudong chaba si lomina hausi amadi khudong chaba si lobina bagi damak ngasimak makha da pijari be number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiratuna khudong chaba asi lomin hausi Ngasi baro makai tabada sanaki ba FIFA World Cup ni singa ni kuntaruki final match ta ESPN na Argentina-bu panjin amasung da maithiba piduna ESPN na World Cup ni singa ni kuntaruki winner oikhi masigi samlaba paodam hayeng pungpham asida puduna mayam da paodam jage ngasi gi oina tongan ba FIFA World Cup ni singa ni kuntaruki oiba amadi third place ki samlaba paodam mayam da khangan jare FIFA World Cup English singa ni kuntaruki oina England na France thoiraga ahum sumpham kan bangam kre USA Mexico amasung Canada yumbu oidana hojik chathariba FIFA World Cup ni singani kuntaruki third place ki ngasi sanaki ba match ta England na France maithiu piraga ahum sumpham kan bangam kre Miami Stadium ngasi nongalam dai pung ani makai tabadi horga France amasung England gi mark third place ki match sanaki France na mari ama ani ahum format ta aduga England na mari ani ahum ama format ta sanaba hokiba match adugi oina England gi sanoi sina bon kare hena pajlo sanaba ngam ki match asida England na bon paibi sangsa da yakai banga oikhi matamda France na bon paibi sangsa da ni phumanga khak oikhi match asida England na bon khare hena pajlo sanaba ngam kibagi kudong chaba lorga match adugi hoglakpa ahum suba minute team adugi sanaroi Declan Rice na ahan panjan sanma ngam ki makata na sanagi ba match adugi 35 suba minute England gi Edri Konsana panjan amal sanduna panjan ani sunada magjin tharga leiba ngam ki France gi makai di makhoi gi maip to sansen gi panjan sing atu hantokpa ngam na honar basu bon paibi sang nem kimna maram oirega panjan sanma ngam ki de match adugi kutha thare suba amasung ahan ba half injury time da England gi bukayo sakan na panjan ani sanma ngam ki buga loina na ahan ba half loyo phaw da England na panjan mari sunada magjin tharga leiba ngam ki ani suba half sanaki ba adugi nipuni pan suba minute France ki captain Kylian Mbappe na panjan amal sanma ngam ki buga loina na golden boot ki namjenda magjin thana lei match adugi yakai mari suba minute France ki Bradley Barcola na team gi ani suba panjan sanma ngam ki madugi matung kan Canada na butaruk suba minute Mbappe na mahaki ani suba aduga team gi na ahum suba panjan sanba ngam ki makata na team ani na kan mamong da namba tawn ki ba adugi marpu taret suba minute England gi penalty kaun bi khudong chaba ama phangkhi dong chaba adu team adugi sanaroi bukayo sakana panjan onthok tuna hat-trick phangba ngam ki ani suba half sanaki ba adugi injury time da England gi Juda Bellingham na panjan ama sanba ngam ki adu France ki oina Osmane Dembele na panjan ama san ki ba adu natana makata ba panjan sanba ngam ki dabtagi match adu England na panjan taruk mari da mai pa laga ahum suma pham kan bangam ki bani sathari ba World Cup asi oina ngasi mai thiba lang ho khraba France team gi captain Kylian Mbappe na golden boot ki title lobo yabgi sangwang leiri mahana panjan tara aduga assist mari tawbangam ki golden boot ki namjen yauriba Argentina gi Lionel Messi na Mbappe na mai thiba pi nabagi damak ngasi nongai matungda sanaga ba final match ta yamdrabata panjan ani sanma mathau tari England na France thoiraga ahum suba World Cup ni singani kontroki mafam kan bangam kre World Cup final match ki mangwe na thagala kiwa photo amana miwe kya gi puning sing kre ngasi no yai matung bung baro makai tabadi horga sathari ba FIFA World Cup ni singani kontroki sanaga driba final match ki mangwe na Spain gi star player Lamine Yamal gi apok pona ngarang social media da thagala kiwa photo amana miwe kya gi puning sing bangam lei uriba photo asi hokiba kumjani singani tare ki charity calendar gi photo shoot amagini masida uriba basam sangba miwe asi Argentina gi team captain Lionel Messi ni habasi miyamna hena khangnar mangani adu mahana pamliba angang asi kanano haina miyamna hangnarakni photo asi hokiba ikumjani singani kumari gi Euro Cup manungda Yaman gi apopa molihar narsoina thakal kibani aduga photo adugi caption dana beginning of the legends haina tharki photo asida Lionel Messi na pamliba asi thamari khata ngari Spain gi star player Lamine Yamal ne
masida yamna nungaiba amadi maming lerba sanore ani gi marakta manari badi Messi na masagi sahi try pan surakpada jersey na mantram pan lilaga World Cup ta ihan hanba panjan sanbang ngam sahi kungi matungda yaman na sap manana sahi amadi sap manaba jersey number World Cup ta panjan sanbang ngam Lamine Yamal na matam khargi mamangda phongdokhi bada mahaki oinati pawadam Messi na kaidagi hena phaba footballer ni haina lawi Messi laipok ni maram aduna aina Messi ga sangdama pamde ai Messi oiba pamde amasung aina ai isagi oiba nabida saba pami haina phongdokpa laikhrabani amuk makha tarakpada Argentina World Cup final lobang ngamloi Spain na thoigani adusu yamna laina Ronaldo USA Mexico amasung Canada na yumbu orga sathariba FIFA World Cup nisingani kontrakta Argentina na final changbang ngamkhibo loina na ngasi noyai matung pung baro makai tabadi horaga Spain ga final match sanagodriba adugi mawona na Brazil gi footballer legend Ronaldo Nazario na phongdokhibada Argentina gi ojik oiriba amapangan asina World Cup gi final lobang ngamloi Spain na match adu iwa wadana yamna laina mai pak pangangani haiki Ronaldo na ESPN Brazil ga sanakiba warida hai sanagodriba final match asi Spain na soja mai pakani haina khali amasung yamna laina mai pakani Spain amasung France team ani asi handaki World Cup ki oina afaba team ngaktani adu France amasung Spain gi makta sanakiba semi final match ta Spain na panjin ani sonodam France maitiba piram laga final sangkibani Argentina na England maitiba piram laga final sanglakiba aduga Spain na France maitiba piram laga final sanglakibagi yamna kenai Argentina gi hojik oiriba bapangan asi kaidonungda final lobang ngamloi haiki Brazil gi hanagi maming leraba striker asina makha tana phongdokhibada France amasung Spain team asigi mahaki oina khaidagi pamjaba team ne Spain na handaki World Cup asida uliba haisiba sing asi thoido hentona thagalingai oi Spain gi sanoi singi marakta leiriba coordination adu leibaki sanoi singu chu tamjaningai oiribani group stage di hora quarter final phawada Spain na sanarkiba khusanaga semi final sanarkiba masana aduga aduki matik hinaba ui maram aduna Argentina na sanagodriba final match aduda Spain na yamdrabda panjin ama nataga ani mangjin tharga mai pakani haiki panba yabadi Argentina na Egypt maithiba piram kiba match adugi haurga tongan ba lebak singi coach singna Argentina amadi referee singbu yaningba phongdoktuna wafam kaya phongdokpa laikhrabani Bukayo Sakana England gi World Cup hat-trick score singi elite club ta yawba phangbata chawthokchari Bukayo Sakana Giri Lineker amasung Harry Kane gi matungda World Cup ki edition anida gon ahum nataga hena sanba ahum suba England salaroi oiba phangbada pungning lumna lauri amasung mahak elite race ki saruk oiba phangbada chawthokcha phawi haina phongdokhre Sakana hat-trick amasala matungda match bon ga loina na thorki ahanba gon aduna 53 suba minute chanki mahaki teli adu half taramdaida ani suanki amasung mahaki ahum suba aduna ani suba half ki athem post ki tigi chanki masi upangthokpada mahana World Cup low out stage match amada hat-trick ama score tawba Sergio Hasna inglising amaga sapon butaruk final da ngamkiwi matungda ani suba England player oikhi Australian gi sanaroi asina global finance da hat-trick ama score tawba Gio Hasna nising amaga samapon butaruk ta Lionel na sahi kun lairaga amasung matung tarakpada Kiana Russia nising ani ga try panda mang ngamkrabagi tungda mari suba Englishman ma khatana oikre madu yamna masak thokna phajana oikre masi nungai thokpa ngamhanba amasung angakpa achievement ama oire World Cup hat-trick score toukraba England gidamak player mari khatang lei haina ayana haiba ngamli amasung mahana madugi player sing kana kanano haibsu khangli madugi saruk oiriba elite list amani masina aibu yamna sauchoksa le haina Sakana phongdoki head coach Thomas Tuchel Bukayo Sakagi performance mu thagaki mahana posak punamak chomna pangthoki haina dasengna phongdokuduna mahana karigumba akhanaba khara torpada saruk yakani haina semi final da Morgan Roski da puning da forki madumak thoki games adugi matik bambasu oiki amasung masan chokthaba amadi game gi khongjana maram oina akhoi namduna sanaroi hongdong hunjin tawonki Bukayo na mahak asi maruiba player amani haina utki madu kaidonungda singnaba laikide mahak hat-trick ama sangani haiba phawa ehakti khaludi haina mahana makhata na phongdoki amuk makhata rabada Inglising ama samapon humbutorok khaiti thak wana loisin basi yupam tholaba karigomba amani bronze medalist Bellingham Three Lions France fu yamna nungai ba thar place play off amada taruk mari da maithiba pikra matungda England midfielder Juda Bellingham na team gi Inglising ama samapon humbutorok khaiti pharba World Cup position phanglaga loisanba asina tung gidamak yumpham ama thonbire haina phongdoktona supporter sing da puning nungonba poknaba paujan ama piradana mahaki side ki FIFA World Cup nising anu control ki campaign da khudam sangdam pikre
mai pakla matungda mahaki wakhalonda social media da saruk yarduna belengna asumna iki masigi kangbu asina masigi wakhan nong hana mong sida loisanba phangkre akoina lakibasi masigi damak dinate adubu inglising amaga samapan mabudaga tarukta mai paki ba kaidigi wangba thakta loisanba asida yumpham tholaba karigumba amani nahapu amukka thakasari England fencing masigi kalentha asi maram kaya amagdamak kaukthokpa ngamdana oiduna leiri masi apian ba pokpa ama oiduna lakli England na France Miami Stadium da sanagi ba tournament asigi kaidagi nungarba match ki manungda ama oiraga maithiba pibaga nona Thomas Tuchel gi chaina bronze phangnaba mathona hanba leitraba ani suba hap ama khut handuna sanarpoti nanthokibada Bukayo Sakana hat-trick ama sanki injury konsana England gi mangjin thaba gon ani suandringi mamangda Declan Rice na gon sanba hockey Sakana England bu mari soinoda laksana mangjin thaba phangalaba hap ta dingeda gon anirak sanki France na sotha ba gon adu mari ahumda lehanaba Kylian Mbappe gi gon ani amasung Bedi Barakona gi amagi matengdagi ani suba hap ta khut halaki Sakana mahaki hat-trick adu putare suba minita penalty spot gi sanban loisanki penalty asi Melok Gostona jet space ta phone tawrubudagini masigi matungda Osman Dibablena injury time da loramdar gon gi phibam manga marida lehenki Daga mapan suba minita sanaba sanghanki ba Belgiumna aroiba gondu sanki Real Madrid midfielder asina mahaki masaki hap manungda counter attack ama nusingduna sathar laga sapukana chensil laga defender ama maithiba piram laga match asigi aroiba oiraba yaba kitta gon chanduna England dagi ningsing dunatar lehrokada taruk marida mai pakpa nga phangki gon asina su Belgium bu record bukta ming yahonki mahaki tournament asigi tare suba gon sankiba asina mahapu FIFA World Cup ama katangda gon tare sanba ahanba England player oyanki Nisingam sapan marpu mangada World Cup ta Giri Lineker amasung Harry Kane gon taruk salaga punna thalamba mamangi national record tuwaiki Harry Kane mahaki gon taruk sanbagi record adu ahanbada Russia nisingani ga traga nipanda thalamba nisingani kuntarukta edition amka sanduna manhanki Loisalakpada ngarang sanaga match ta England na France bu taruk mari da maithiba piraga humsuba World Cup ki mapam kan bangam kre MM News Live pu miyang tabiri ba 5 no mapu amka hana kurumjari